ꯐꯧꯗꯤ ꯃꯇꯣꯟ ꯊꯣꯛꯑꯝꯃꯤꯅꯦ ꯍꯣꯏ ꯕꯪ ꯁꯥꯏꯅꯦ ꯐꯧꯁꯦ ꯀꯩꯅꯣ ꯁꯥꯏꯁꯦ ꯑꯦꯁꯑꯦꯁꯖꯤꯒꯤ ꯄꯨꯝꯅꯃꯛ ꯆꯣꯠꯂꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯕꯨꯛꯁꯨ ꯆꯣꯠꯂꯦ ꯒ꯭ꯔꯨꯞꯀꯤ ꯕꯨꯛꯁꯨ ꯆꯣꯠꯂꯦ ꯑꯗꯨꯒ ꯁꯅꯥꯁꯨ ꯆꯣꯠꯂꯦ ꯂꯩꯖꯕ ꯈꯔꯗꯣ ꯌꯥꯝꯅꯗꯤ ꯂꯩꯖꯗꯦ ꯈꯖꯤꯛ ꯈꯔ ꯂꯩꯖꯕꯗꯣ ꯑꯗꯨꯁꯨ ꯆꯣꯠꯂꯝꯃꯦ ꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯄꯨꯡꯀꯪ ꯀꯪꯗꯕꯒꯤ ꯁꯤ ꯅꯍꯥꯟ ꯇꯥꯎꯗꯤ ꯇꯧꯕ ꯋꯥ ꯄꯨꯡꯒꯥꯗꯨꯅꯦꯕ ꯍꯥꯏꯗꯤ ꯋꯥ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯂꯝꯕꯤꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯪꯉꯝꯕꯅꯤꯅ ꯁꯥꯊꯤꯅ ꯅꯝꯊꯤꯑꯕ ꯄꯨꯡ ꯃꯁꯥ ꯃꯅꯝ ꯑꯃꯇꯅꯦꯕ ꯁꯤꯕ ꯌꯥꯝ ꯇꯤꯟ ꯀꯥꯡ ꯌꯥꯝ ꯁꯤꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯂꯝꯕꯤꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯑꯗꯣ ꯖꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒꯦ ꯂꯣꯏꯁꯟꯕ ꯋꯥꯠꯍꯧꯔꯤꯕꯗꯣ ꯑꯃꯨꯛ ꯂꯣꯏꯁꯜꯂꯨꯔꯒꯦꯕꯀꯣ ꯁꯦꯟꯗꯜ ꯇꯣꯡꯕ ꯌꯥꯗꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯇꯞꯅ ꯆꯠꯂꯦ ꯍꯥ ꯄꯨꯈ꯭ꯔꯤꯒꯁꯨ ꯍꯥꯏꯐꯦꯠ ꯀꯪꯊꯔꯦ ꯅꯣꯡ ꯆꯨꯗ꯭ꯔꯕꯅꯤꯅꯀꯣ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯅꯣꯡ ꯆꯨꯁꯜꯂꯗꯤ ꯑꯃꯨꯛ ꯁꯣꯏꯗꯣꯏꯅꯦꯕ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯕ ꯑꯦꯁꯑꯦꯁꯖꯤꯒꯤ ꯂꯥꯏꯛ ꯑꯩꯈꯣꯏꯕꯨ ꯂꯨꯄꯥ 10,000 ꯐꯪꯉꯔꯣꯏꯅꯦ ꯑꯦꯁꯑꯦꯁꯖꯤꯒꯤ ꯂꯥꯏꯛ ꯄꯨꯔꯥꯃꯨꯛ ꯆꯣꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯣ ꯁꯅꯥꯁꯨ ꯆꯣꯠꯂꯝꯃꯤꯔꯅꯦ ꯑꯁ ꯁꯅꯥꯒꯁꯨ ꯆꯣꯠꯂꯝꯃꯦ ꯌꯦꯡꯉꯣ ꯏꯁꯤꯡ ꯀꯩꯅꯣꯒꯤ ꯑꯦꯁꯑꯦꯁꯖꯤꯒꯤ ꯄꯨꯝꯅꯃꯛ ꯆꯣꯠꯂꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯕꯨꯛꯁꯨ ꯆꯣꯠꯂꯦ ꯒ꯭ꯔꯨꯞꯀꯤ ꯕꯨꯛꯁꯨ ꯆꯣꯠꯂꯦ ꯑꯗꯨꯒ ꯁꯅꯥꯁꯨ ꯆꯣꯠꯂꯦ ꯂꯩꯖꯕ ꯈꯔꯗꯣ ꯌꯥꯝꯅꯗꯤ ꯂꯩꯖꯗꯦ ꯈꯖꯤꯛ ꯈꯔ ꯂꯩꯖꯕꯗꯣ ꯑꯗꯨꯁꯨ ꯆꯣꯠꯂꯝꯃꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯑꯃꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯛꯄꯒꯤ ꯌꯨꯝꯁꯦ ꯐꯤꯕꯝ ꯑꯃ ꯁꯣꯛꯑꯦꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯍꯟꯕ ꯑꯃ ꯁꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯌꯨꯝ ꯑꯍꯟꯕ ꯑꯃ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯔꯅꯤ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯌꯨꯝꯁꯦ ꯍꯦꯛꯇ ꯐꯤꯕꯝ ꯁꯣꯛꯏꯁꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯁꯦ ꯑꯩ ꯀꯣꯟꯅ ꯆꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯍꯥꯟꯕꯒꯤ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯒꯦ ꯑꯩꯈꯣꯏ ꯁꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯄꯤꯁꯦ ꯍꯥꯡꯗꯣꯛꯑꯒꯦ ꯅꯝꯊꯤꯕ ꯀꯔꯤ ꯑꯩꯒꯤ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯎꯕꯥꯛꯁꯦ ꯀꯣꯛꯐꯥꯏ ꯀꯥꯔ ꯃꯥꯜꯂꯦꯅꯦ ꯁꯤꯁꯦ ꯈꯔ ꯊꯥꯡꯗꯔ ꯅꯨꯡꯁꯤꯠ ꯆꯥꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯁꯤꯂꯤꯟꯗꯔ ꯊꯥꯡꯖꯤꯜꯂꯁꯤꯔꯣ ꯁꯤꯂꯤꯟꯗꯔ ꯑꯗꯨꯒꯀꯣ ꯇꯣꯏꯂꯦꯠꯁꯦ ꯑꯝꯇ ꯍꯥꯡꯉꯒ ꯃꯅꯨꯡꯗ ꯆꯪꯉꯝꯕꯗꯣ ꯅꯨꯡꯁꯤꯠꯁꯦ ꯈꯤꯇꯪ ꯆꯪꯍꯟꯒꯦꯕ ꯁꯤ ꯃꯈꯥꯁꯤꯗꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯄ ꯕꯪ ꯂꯥꯎꯏꯅꯦ ꯅꯝꯊꯤꯕꯅ ꯁꯤ ꯆꯪꯉꯝꯕꯒꯤ ꯎꯪꯉ ꯂꯩꯔꯦ ꯁꯤ ꯍꯥꯡꯗꯣꯛꯄꯗꯤ ꯎꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯐꯥꯏꯚ ꯂꯣꯏ ꯆꯪꯉꯦ ꯃꯊꯛꯀꯤꯗꯤ ꯆꯪꯍꯧꯗ꯭ꯔꯦ ꯁꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯁꯤ ꯃꯅꯨꯡꯁꯤꯗꯁꯨ ꯁꯤꯒꯤ ꯆꯥꯛꯄꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯁꯣꯛꯈ꯭ꯔꯕꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛꯀ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯀꯅꯤ ꯑꯩ ꯊꯥꯖꯗꯦ ꯋꯥꯎꯔꯦ ꯃꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯤ ꯆꯣꯠꯍꯧꯗ꯭ꯔꯦꯀꯣ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯆꯣꯠꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯁꯦ ꯂꯣꯏ ꯐꯛꯇꯣꯛꯑꯦꯕ ꯁꯤꯒꯤ ꯃꯤꯁꯦ ꯃꯅꯨꯡꯒꯁꯦ ꯂꯣꯏꯅ ꯐꯛꯇꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯤꯅ ꯊꯣꯡꯁꯦ ꯐꯛꯇꯣꯛꯑꯒ ꯑꯩꯈꯣꯏ ꯐꯣꯂꯤ ꯏꯟꯗꯣꯛꯈꯤꯕꯩꯅꯦ ꯑꯗꯨꯅ ꯕꯣꯁꯇꯥꯁꯦ ꯈꯟꯖꯅ ꯊꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯃꯅꯤꯡꯂꯣꯝꯒꯤ ꯌꯨꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯏꯕꯣꯛꯈꯣꯏ ꯌꯨꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯣ ꯅꯣꯏ ꯆꯠꯐꯝ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯣ ꯑꯩ ꯂꯥꯛꯀꯦ ꯁꯤꯅ ꯏꯕꯣꯛ ꯑꯣꯏꯒꯤꯅꯦꯕꯀꯣ ꯃꯣꯏꯁꯨ ꯐꯖꯅ ꯁꯣꯛꯏ ꯍꯥꯏꯔꯤ ꯃꯣꯏꯗꯤ ꯐꯧꯁꯨ ꯌꯥꯝ ꯂꯨꯞꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯞꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤꯅ ꯏꯕꯣꯏꯒꯤ ꯁꯨꯃꯥꯡꯅꯦꯕꯀꯣ ꯚꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯌꯨꯇꯨꯕꯔ ꯐꯥꯎꯕꯤ ꯏꯆꯦ ꯍꯧꯖꯤꯛ ꯆꯄꯜ
ꯅꯨꯡꯉꯥꯏꯇꯅ ꯏꯁꯥꯒꯤ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯊꯔꯃ ꯆꯦꯟꯕ ꯃꯤꯅꯤ ꯍꯣꯏꯒꯤ ꯍꯣꯏ ꯅꯣꯏꯁꯦ ꯀꯩꯅꯣ ꯃꯅꯝ ꯅꯝꯃꯤꯅꯦ ꯑꯗꯨ ꯐꯧꯕꯣꯠ ꯇꯤꯡꯕ ꯃꯅꯝꯗꯣ ꯀꯩꯅꯣꯝ ꯀꯧꯗꯥ ꯍꯧꯗꯤ ꯃꯅꯝ ꯅꯝꯃꯤꯅꯦ 이보이긴 한번 오시오. 오이마, 아나마 미가 타박 수람매네. 난잖아, 난 수바 자리바네. 하? 아나마 미니세 오퍼레이션 따로 라고 미니세 실라이 복사들이 마기 마수 빠야지. 그럼다나 포고 토이고. 왜 이니야 그노 잼박 사바 자라니? ꯑꯗꯨꯒ ꯁꯤꯒꯅꯦ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯏꯁꯩ ꯊꯥꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯟꯁꯦ ꯃ꯭ꯌꯨꯠ ꯇꯧꯔꯒ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯀꯣꯠꯁꯦ ꯆꯣꯠꯂꯤꯁꯦ ꯀꯣꯠꯁꯦ ꯑꯗꯨꯝ ꯈꯨꯇꯨꯞ ꯑꯃꯨꯛ ꯆꯣꯠꯂꯦꯕꯀꯣ ꯆꯣꯠꯄꯗꯨꯅ ꯃꯈꯥꯒꯤ ꯐꯧꯁꯦ ꯃꯇꯣꯟ ꯊꯣꯛꯑꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯀꯣꯠꯁꯦ ꯌꯦꯡꯉꯨ ꯆꯣꯠꯄꯒꯤ ꯆꯥꯡꯁꯦ ꯈꯨꯇꯨꯞ ꯑꯃꯨꯛꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯏꯕꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤꯅ ꯈꯤꯇꯪ ꯅꯦꯝꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯌꯥꯝ ꯆꯣꯠꯂꯝꯗꯦ ꯑꯩꯈꯣꯏꯗꯤ ꯆꯣꯠꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯤꯁꯨ ꯁꯦꯡꯕ ꯂꯣꯏꯔꯝꯗ꯭ꯔꯤ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯕꯛ ꯋꯥꯠꯂꯝꯃꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯣꯟ ꯊꯣꯛꯄ ꯐꯧꯁꯦ ꯄꯨꯔꯥ ꯆꯦꯡꯄꯥꯛ ꯆꯥꯕ ꯌꯥꯕꯒꯤ ꯃꯅꯝꯒꯗꯣ ꯅꯝꯊꯦꯕ ꯑꯗꯣ ꯐꯧꯁꯦ ꯌꯥꯝ ꯕꯪ ꯕꯪ ꯁꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯣꯝꯁꯤꯟꯕꯗꯨꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯣꯆꯥ ꯍꯥꯗꯣꯏꯅ ꯀꯧꯔꯛꯏꯅꯦꯕ ꯐꯧꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯐꯧꯒꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯣꯠꯄ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯃꯇꯣꯟ ꯊꯣꯛꯄ ꯍꯦꯜꯂꯝꯃꯦꯕꯀꯣ ꯌꯥꯝ ꯃꯇꯣꯟ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯍꯧꯕꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯐꯧ ꯃꯇꯣꯟ ꯃꯔꯛꯇ ꯅꯪ ꯂꯩ ꯉꯝꯃꯤꯕꯣ ꯐꯧꯁꯦ ꯕꯪ ꯕꯪ ꯁꯥꯏꯌꯦꯕ ꯂꯩꯌꯪꯗ ꯉꯥ ꯈ ꯆꯪꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯣꯟꯀꯤ ꯂꯩꯔꯝꯕ꯭ꯔꯣ ꯑꯩ ꯄꯨꯄꯥꯂꯣꯡ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯣꯏꯅꯦ ꯂꯧꯊꯣꯛꯈ꯭ꯔꯕꯣ ꯅꯪꯒꯤꯁꯦ ꯂꯣꯏ ꯆꯪꯉꯝꯃꯤ ꯂꯣꯏ ꯂꯨꯞꯇꯅ ꯑꯃꯨꯛ ꯇꯣꯏꯕ ꯎꯁꯤ ꯅꯪꯒꯤꯗꯤ ꯅꯪ ꯃꯅꯨꯡꯒꯤ ꯐꯤ ꯆꯣꯠꯇ꯭ꯔꯣ ꯃꯣꯏ ꯀꯥꯁꯤꯁꯨ ꯂꯣꯏ ꯆꯣꯠꯂꯤꯅꯤꯁꯦ ꯄꯦꯟꯕ ꯖꯥꯠꯅꯤꯌꯦ ꯒꯨꯂꯥꯒ ꯁꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯑꯃꯨꯛ ꯐꯤꯕꯝ ꯁꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯐꯤꯔꯣꯟꯁꯦ ꯑꯩꯗꯝ ꯗꯝ ꯂꯣꯏꯕꯀꯣ ꯈꯔ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯁꯣꯏꯅꯤ ꯍꯥꯏꯖꯗꯦꯗ ꯅꯣꯏꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯌꯥꯝ ꯐꯖꯈꯤꯕꯅꯤ ꯅꯪ ꯏꯁꯤꯡ ꯄꯨꯕꯗꯣ ꯈꯣꯡꯎꯞꯁꯤꯒ ꯁꯤ ꯃꯣꯏꯁꯦ ꯂꯣꯏꯁꯜꯂꯦ ꯊꯕꯛ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯁꯜꯂꯨꯔꯒꯦ ꯃꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯂꯣꯏꯁꯟꯅꯔꯤꯕ ꯅꯣꯏ ꯂꯣꯏꯁꯜꯂꯨꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯁꯨ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯉꯥꯡꯁꯤꯁꯨ ꯋꯥꯔꯦ ꯅꯪ ꯏꯁꯤꯡ ꯁꯣꯛ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯩꯔꯣ ꯅꯪ ꯃꯄꯥꯟꯂꯣꯝꯗ ꯁꯨꯔꯣ ꯑꯩ ꯀꯔꯤꯝ ꯄꯨꯔꯛꯇꯦꯀꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯩꯁꯨ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯤꯒꯤ ꯂꯝꯕꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯦꯟꯗꯤ ꯂꯝꯕꯤꯁꯤꯁꯤ एकदम फुली याम लेबनी चटप याद्रे हुजिपो पुथरिबको सिगा nga फानबो हमदो नुसा सारिङै सिगा ai फिरोन को त जिङुरगे पासबुक का लोइना चोटलामेबको खंगुप चोटलंबगी अदुगा ai खंगुप काय जखरागे ai खंगुप थि फंगद्रे आई हुजिक थबक सुरगेको सि रेगुलेटर जुलोइ चोटलेरमे कमाइना लथों थमदे सि चामदोगा जागदरा जागरोद्रा खंगदे दो चामदौरगे थबक से मैम अमा लेबको सुभम से खंगद्रे थबक जामनदना कदोमदे हौरगा दम लोइसनदो नोइ खंगद्रे दोइसुको दम तम तमना सुगतलगे मैम थोकदो चामथोकदो मैम लेबो शेयर के तौइसे यंसे दो तम तमना मथं मथं ngau ngau rebo tawong khomdrebako do yamga huje phiron sing chapta phaudo oge ai regulator sing mo loire aduga ai khongup mangre ko khongup se tawira kada jikina honde ai gup me am kai ka chakra makhang depta thike aduga ai phiron sing chapta ga phaudo oge me am ko se lei sing se ja ro makhai mi sai ga thahorege ko jamjeng halake अदुगा सिगना इसे गोदरेज सेंदो ए गोदरेज सिगी मनुंग द फुली जम हरामेबको अदु ममा
ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯁꯦꯡꯗꯣꯛꯈ꯭ꯔꯒꯁꯨ ꯁꯦꯡꯕ ꯌꯥꯍꯧꯗꯕꯅꯤꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯦꯡꯕ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯅ ꯒꯣꯗ꯭ꯔꯦꯖ ꯃꯅꯨꯡꯁꯦ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯦ ꯁꯦꯡꯗꯣꯛꯑ ꯃꯇꯨꯡꯗ ꯃꯁꯤꯒ ꯃꯅꯝꯁꯨ ꯌꯥꯝ ꯀꯜꯂꯤꯕꯀꯣ ꯃꯅꯝꯁꯦ ꯐꯦꯅꯥꯏꯜ ꯍꯥꯞꯄꯒ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯍꯥꯞꯄꯒ ꯁꯨꯝ ꯇꯩꯊꯣꯛꯑꯦꯕꯀꯣ ꯑꯍꯥꯟꯕꯒꯤ ꯇꯩꯔ ꯁꯨꯝ ꯐꯔꯛꯀꯅꯤꯅꯀꯣ ꯑꯗꯨꯒ ꯊꯣꯡꯁꯤꯁꯨ ꯌꯥꯝꯅ ꯆꯨꯔꯝꯃꯦ ꯍꯥꯏꯕꯗꯤꯀꯣ ꯄꯣꯂꯤ ꯍꯥꯏꯔꯝꯕꯅꯤꯅ ꯏꯋꯥꯎ ꯋꯥꯎꯔꯦꯕ ꯏꯋꯥꯎꯕꯗꯣ ꯁꯨꯝ ꯇꯩꯊꯣꯛꯑꯦ ꯑꯍꯥꯟꯕꯒꯤ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯁꯨꯝ ꯇꯧꯔꯅꯦꯅꯀꯣ ꯑꯍꯥꯟꯕꯒꯤ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑꯦ ꯇꯩꯊꯣꯛꯑꯒ 2 hours later. ꯍꯧꯖꯤꯛ ꯊꯕꯛꯁꯦꯀꯣ ꯁꯨꯔꯤꯉꯩ ꯂꯣꯏꯕ ꯈꯝ ꯅꯥꯏꯗꯦ ꯑꯗꯨꯅ ꯈꯔ ꯇꯝ ꯁꯨꯔꯦꯕꯀꯣ ꯑꯗꯨꯅ ꯖꯝꯕꯨꯁꯦ ꯂꯩꯕꯥꯛ ꯇꯣꯠꯂꯝꯃꯦ ꯑꯗꯨ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯑꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30 ꯇꯥꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯈꯣꯡꯎꯞꯁꯨ ꯃꯌꯥꯝ ꯑꯃ ꯆꯣꯠꯂꯝꯃꯦ ꯑꯗꯨ ꯈꯔꯗꯤ ꯇꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯊꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯂꯩꯔꯦ ꯑꯗꯨ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯊꯣꯛꯏ ꯑꯃꯨꯛ ꯆꯪꯉꯦ ꯇꯧꯅ ꯈꯣꯡꯎꯞꯁꯤꯡꯁꯦ ꯈꯔ ꯑꯐꯪꯕꯗꯤ ꯈꯔ ꯁꯨꯔꯦꯕꯀꯣ ꯈꯔꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯊꯤ ꯐꯪꯗ꯭ꯔꯦ ꯈꯔ ꯑꯃꯨꯛ ꯊꯤꯒꯦ ꯅꯨꯡꯁꯥ ꯊꯣꯛꯏꯉꯩꯗ ꯉꯥꯏꯍꯥꯛ ꯐꯧꯔꯒꯦ ꯑꯗꯨꯒ ꯀꯪꯍꯧꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯈꯣꯡꯎꯞꯁꯤꯡꯁꯦ ꯂꯣꯏ ꯄꯣꯞꯊꯣꯛꯑꯝꯃꯦꯕ ꯁꯤ ꯄꯣꯞꯊꯣꯛꯑꯝꯃꯦꯀꯣ ꯎꯞꯄ ꯌꯥꯗꯣꯏꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯎꯞꯄꯒ ꯑꯩꯈꯣꯏꯒꯤ ꯐꯛꯇꯣꯔꯛꯀꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯒꯅꯤ ꯌꯥꯈꯤꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯈꯤꯕꯀꯣ ꯌꯦꯟꯁꯥꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯀꯪꯕꯗꯣ ꯑꯃꯨꯛ ꯅꯣꯡ ꯆꯨꯅ ꯄꯨꯁꯜꯂꯨꯔꯦ ꯑꯃꯨꯛ ꯄꯨꯊꯔꯛꯑꯦ ꯐꯂꯥꯡꯒꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯏꯕꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯏꯕꯣꯏꯗꯤꯀꯣ ꯃꯆꯦ ꯈꯛ ꯆꯥꯒꯦꯕꯀꯣ ꯂꯝꯕꯤꯁꯦ ꯉꯁꯥꯏ ꯆꯣꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯀꯪꯉꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯍꯦ ꯉꯁꯥꯏ ꯂꯩꯍꯧꯕꯒ ꯍꯧꯖꯤꯛꯀ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯐꯤꯒ ꯍꯥꯞꯆꯟ ꯂꯣꯏꯔꯝꯃꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯌꯥꯝ ꯊꯕꯛ ꯆꯪꯉꯝꯃꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯦ ꯁꯤꯗꯁꯨ ꯃꯣꯏꯅ ꯌꯥꯝ ꯊꯕꯛ ꯆꯪꯁꯤꯜꯂꯝꯃꯦ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕ ꯆꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯀꯌꯥꯝ ꯌꯥꯝꯅꯣ ꯌꯧꯅꯦ ꯅꯣꯏ ꯐꯖꯅ ꯍꯣꯏꯅꯦ ꯍꯣꯏ ꯑꯩ ꯀ꯭ꯋꯥ ꯆꯥꯊꯔꯒꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯕꯗ ꯐꯧ ꯑꯆꯣꯠꯄꯁꯤꯅ ꯆꯦꯡꯕꯥꯛ ꯆꯥꯗꯣꯏꯅꯦꯕ ꯆꯦꯡꯕꯥꯛ ꯆꯨꯔ ꯀꯅꯥ ꯆꯦꯡꯕꯥꯛ ꯆꯥꯅꯤꯡꯕ ꯂꯩ ꯐꯧꯁꯦ ꯂꯦꯝꯅ ꯌꯦꯟꯖꯒꯦ ꯀꯩꯅꯣꯗꯤ ꯑꯆꯣꯠꯄ ꯑꯩꯈꯣꯏꯅ ꯌꯦꯟꯅꯤꯡꯉꯥꯏ ꯄꯣꯠꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯔꯤꯂꯤꯐ ꯌꯦꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯤꯅ ꯒꯨꯂꯥ ꯆꯪꯉꯒ ꯔꯤꯂꯤꯐ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯔꯤꯂꯤꯐꯇꯣ ꯐꯪꯗꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯐꯧ ꯑꯆꯣꯠꯄꯁꯦ ꯑꯣꯏꯅ ꯌꯦꯟꯖꯔꯒꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯦꯡꯕꯥꯛ ꯈꯔ ꯆꯥꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯒꯨꯂꯥ ꯆꯣꯠꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯥ ꯒꯨꯂꯥ ꯆꯣꯠꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯧ ꯑꯆꯣꯠꯄ ꯌꯦꯟꯖꯔꯤ ꯆꯦꯡꯕꯥꯛ ꯇꯣꯠꯅꯕ ꯆꯦꯡꯕꯥꯛ ꯆꯥꯅꯕ ꯁꯤ ꯀꯃꯥꯏꯅ ꯑꯣꯛꯈꯤꯅꯦ ꯁꯤ ꯆꯦꯡ ꯆꯥꯖꯗꯣꯏꯕ ꯅꯣꯏꯁꯦ ꯍꯥ ꯇꯦꯛꯑꯣꯏꯗ꯭ꯔꯣ ꯑꯩꯅꯦ ꯐꯧꯒꯦ ꯁꯤ ꯃꯅꯤꯟꯁꯦ ꯅꯝꯊꯤꯕꯅ ꯁꯣꯔ ꯍꯣꯟ ꯉꯝꯗꯦꯕꯣ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯃꯣꯏꯒꯤꯅ ꯍꯦꯟꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯋꯥꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯌꯥꯝ ꯐꯨꯂꯤꯗꯤ ꯂꯣꯏꯔꯦ ꯍꯥꯔꯦ ꯐꯖꯅ ꯐꯨꯜꯁꯦ ꯁꯤꯅ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯂꯩꯈꯣꯝꯅꯦꯕꯀꯣ ꯎ ꯑꯃ ꯇꯥꯔꯦ ꯁꯤꯒ ꯀꯥꯏ ꯇꯥꯔꯤꯅꯣ ꯎꯁꯦ ꯁꯤꯒꯤ ꯃꯈꯥꯗꯗꯤ ꯊꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯊꯥꯖꯗꯦ ꯁꯤ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯈꯥꯗ ꯀꯩꯅꯣꯗꯤ ꯃꯥꯁꯦ ꯈꯔ ꯍꯣꯏꯌꯦꯕꯀꯣ ꯃꯈꯥꯗ ꯁꯤꯁꯦ ꯑꯝꯇ ꯍꯣꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯟꯗ꯭ꯔꯥ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯁꯦꯡꯗꯣꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯒꯦ ꯁꯤꯁꯦ ꯑꯩ ꯂꯧꯈꯠꯐꯝ ꯈꯪꯗ꯭ꯔꯦꯕ ꯐꯨꯜꯂꯤꯉꯩꯁꯦ ꯂꯧꯈꯠꯐꯝ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯈꯨꯠꯅ ꯂꯧꯈꯠꯂꯦ ꯐꯂꯥꯡ ꯃꯈꯣꯡꯗꯒ ꯇꯧꯔꯤꯁꯦ ꯋꯥꯏ ꯇꯩꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯕꯥꯜꯇꯤꯁꯦ ꯍꯥꯏꯗꯣ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯂꯧꯈꯠꯈꯤꯒꯦ ꯃꯌꯥꯝ तो मैम जो नवा हजी वाई तेरी सेंगा
Ngasi lo selalu lo, kain sanden. Nanti na ko ya pagi test time. Nanti dia yang bulan tu betul betul. Nanti na ba. Ikan tu lo boleh nanti na betul betul. Silan ni. Nanti kita bihai bihai dah terus cuba. Loi. Hai tro. Hai. Nah, sini. Kamu tu. Mayam tu sisu. Siu tadi sika siu tadi ni. Sika sisu loi ni. Sisu loi. Ini apa pantai ni? aduga sigana leire akoigi inaunupaga inaunupigana ko sumani ising haidara hairaraga sumangse chamdo ine bako nudi cham sumangse poli jamna tarambado aduna sumai poli se kaga sumai singdoktaga je jamna le tuka piron pochai phobada su mata jaidana ko moidina sumai na sumang senge khoina imungi angamba mai mai gi angamba thabok to loina sunare bako asini miyam mi jambagi su nungai bako tabak se amaga loina mafam punamakte maike makai sujenarakpani na awaba se khanghaudeba mai taure aduga aina chujaba khongop sing ju khanghaudre nong se dum chubaga sabo dum tawbani na ko Aku sih thabak lo sel le tarak pa ma ko. pura clean noire bako hing wala mu teira ga disum lenga kani dana ko aduga godres se mai hango thamme nam thibani na ko ado se khak chaw pasi sulore hojik luzarani aduga साथानी मैम जगह मतासे की ब्लॉग से लोइसा लगे याम सुवारे मथंगी ब्लॉग तब खरसिको अतगा जेम खैगी ngasai leram bagom do hosika nan plem bado lai su loi setting tawri ko mai tawre hojiki oina yam ngai mayam tam thabole se ko de dum khaji khak ti wa le do yam di wa tre ko yam khol yam pun thos mai lo se ne mai thok ko ngam bal lo sinari ni ko jambi su jam kan khonari ni bako duna matang sigai gi blog lo silake mathang da mo khoi kari thabak su bado yaha lake ma dance tawri ne bai sai ta bagi ko